ꯆꯥꯝꯊꯣꯛꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯊꯛꯀꯠꯀꯅꯤ ꯏꯔꯨꯖꯕꯤꯕ ꯃꯥꯟꯗ꯭ꯔꯥ ꯐꯖꯔꯦ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯨꯃꯥꯏꯅ ꯌꯩꯊꯗ꯭ꯔꯁꯨ ꯌꯥꯅꯤ ꯌꯥꯏ ꯌꯩꯊꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯁꯤ ꯀꯣꯟꯅ ꯇꯧꯒꯦ ꯃꯀꯣꯛꯇꯨꯗ ꯃꯇꯨꯝ ꯃꯌꯥꯝ ꯆꯠꯍꯟꯗ꯭ꯔꯣ ꯅꯪꯒꯤꯗꯤ ꯆꯠꯍꯜꯂꯣꯏꯌꯦ ꯆꯥꯎ ꯆꯥꯎ ꯁꯦꯝꯕ ꯑꯃꯃꯝꯇ ꯆꯥꯎꯃꯟꯈꯤꯗꯅ ꯃꯤ ꯃꯁꯤꯡ ꯁꯨꯔꯣꯏ ꯁꯨꯅꯤ ꯆꯥꯁ ꯈꯠꯊ꯭ꯔꯣ ꯆꯥꯎꯃꯟꯗ꯭ꯔꯣ ꯅꯪꯒꯤꯗꯣ ꯇꯥꯎꯕꯗ ꯈꯔ ꯆꯥꯎꯃꯟꯗꯦ ꯃꯈꯥ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯊꯣꯛꯄꯁꯤꯅ ꯍꯥꯎꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯃꯀꯣꯛꯀꯁꯦ ꯍꯣꯏ ꯃꯤ ꯑꯗꯨ ꯌꯥꯝ ꯆꯥꯎꯃꯟꯈ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅ ꯑꯍꯨꯝ ꯍꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯅꯤ ꯍꯣꯏ ꯑꯍꯨꯝ ꯊꯣꯛꯑꯃ ꯍꯥꯏ ꯑꯍꯨꯝ ꯊꯣꯛꯀꯦ ꯃꯃꯩ ꯆꯥꯎꯍꯜꯂꯣ ꯃꯃꯩ ꯆꯥꯎꯍꯟꯅꯤꯡꯗꯦ ꯌꯥꯔꯦ ꯃꯃꯩꯗ ꯌꯥꯔꯦ ꯃꯃꯩ ꯃꯥꯡ ꯊꯝꯃꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯣ ꯌꯥꯔꯦ ꯋꯥꯎ ꯐꯖꯔꯦ ꯗꯟ ꯁꯤ ꯃꯇꯨꯝꯁꯦ ꯌꯥꯝ ꯆꯥꯎꯃꯟꯗ꯭ꯔꯣ ꯁꯤ ꯆꯥꯎꯃꯟꯗꯦ ꯍꯥꯎꯗꯣꯏꯅꯤꯁꯦ ꯎꯝ ꯊꯥ ꯊꯥ ꯂꯥꯎ ꯃꯇꯨꯝꯁꯦ ꯁꯤꯁꯤꯅ ꯂꯣꯏ ꯑꯆꯧꯕꯁꯤꯡꯁꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯏꯂꯤꯁꯥꯒꯤꯗꯤ ꯀꯛꯏꯅꯤ ꯃꯕꯨꯛꯁꯨ ꯂꯣꯏ ꯆꯥ ꯌꯥꯏ ꯍꯥꯏꯔ ꯏꯂꯤꯁꯥꯒꯤꯗꯤ ꯃꯕꯨꯛꯁꯦ ꯆꯥꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯇꯩ ꯆꯥꯝꯃꯔꯣꯏ ꯁꯤ ꯉꯁꯥꯏ ꯃꯕꯨꯛꯁꯤꯗꯤ ꯆꯥꯝꯈ꯭ꯔꯕꯅꯤꯅ ꯂꯣꯏꯔꯦ ꯁꯤ ꯃꯕꯨꯛꯁꯤꯗꯤ ꯇꯟꯗ꯭ꯔꯣ ꯇꯟꯗꯦ ꯁꯤ ꯑꯃꯐꯥꯎ ꯇꯟꯗꯦ ꯁꯤ ꯂꯣꯏ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯏꯂꯤꯁꯥ ꯃꯕꯨꯛ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯑꯝꯇ ꯍꯥꯎꯇꯦ ꯑꯣꯀꯦ ꯃꯇꯨꯝꯁꯤꯡꯁꯦ ꯁꯤ ꯃꯀꯣꯛꯇꯨ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯃꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯐꯖ ꯐꯖꯕ ꯑꯊꯤꯕ ꯀꯅꯥꯝ ꯆꯠꯅꯅꯤꯡꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯆꯥꯝꯃꯔꯣꯏꯗꯕꯅꯤ ꯂꯣꯏꯔꯝꯅꯤ 2 3 4 5 ꯀꯣ ꯑꯩꯈꯣꯏ 5ꯒꯤ ꯑꯗꯩ ꯁꯤ 3ꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯣꯔꯦꯟꯅ ꯍꯌꯦꯡꯅ ꯄꯩꯁꯥ ꯑꯃ ꯆꯥꯕ ꯂꯣꯏꯔꯦ ꯈꯣꯡꯄꯥꯛꯇ ꯎꯠꯂꯣ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯣ ꯍꯥ ꯈꯣꯡꯄꯥꯛꯇ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯍꯦ ꯑꯩꯁꯨ ꯌꯥꯎꯍꯜꯂꯛꯎꯅꯦ ꯌꯥꯎꯏꯅꯦ ꯁꯤ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯀꯣꯛꯁꯦ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯅꯤ ꯑꯗꯩꯗꯤ ꯃꯁꯥꯏ ꯒ꯭ꯔꯨꯞꯁꯤꯅ ꯍꯨꯠ ꯍꯨꯠ ꯇꯧꯈ꯭ꯔꯅꯤ ꯃꯁꯥꯏ ꯒ꯭ꯔꯨꯞꯁꯦ ꯍꯧꯗꯣꯡꯒꯤ ꯊꯝꯁꯤꯔꯥ ꯈꯪꯗꯦꯅꯦ ꯃꯁꯥꯏꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯆꯥꯕ ꯌꯥꯕ ꯇꯜꯂꯤ ꯃꯁꯥꯏ ꯒ꯭ꯔꯨꯞ ꯀꯩꯀꯥꯁꯤꯗꯤ ꯑꯃꯨꯛ ꯆꯥꯝꯊꯣꯛꯈꯤꯅꯤ ꯃꯀꯣꯛꯁꯦ ꯑꯗꯨ ꯍꯧꯗꯣꯡꯒꯤ ꯊꯝꯕꯤꯔꯣ ꯃꯁꯥꯏꯒꯤ ꯍꯧꯗꯣꯡꯒꯤ ꯊꯝꯕꯤꯒꯦ ꯁꯤ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯃꯥꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯅꯤ ꯂꯣꯏꯔꯦ ꯃꯥꯗꯤ ꯊꯥꯎ ꯈꯔ ꯌꯥꯝꯅ ꯅꯝꯅ ꯍꯥꯞꯄꯒꯅꯦ ꯑꯃꯃꯝ 2 2ꯇ ꯍꯥꯞꯄꯒ ꯉꯧꯕ ꯇꯣꯝꯕꯤ ꯁꯤꯁꯤ ꯑꯝꯇ ꯂꯧꯁꯤꯜꯂꯨꯁꯦ ꯁꯤꯁꯦ ꯍꯥꯞꯆꯟꯒꯦꯔꯥ ꯑꯗꯨꯋꯥꯏꯗ ꯀꯨꯞꯄ ꯊꯝꯒꯦꯔꯥ ꯑꯝ ꯇꯧ ꯉꯥ ꯍꯨꯔꯥꯟꯕꯩ ꯉꯥꯏꯔꯤꯔꯥ ꯊꯥꯕꯜ ꯊꯥꯕꯜ ꯁꯤ ꯀꯥꯞꯄꯨꯀꯣ ꯇꯧꯔꯒꯦ ꯉꯥ ꯍꯨꯔꯥꯟꯕꯩ ꯉꯥꯏꯔꯤꯔꯥ ꯍꯔꯤꯁ ꯁꯤ ꯑꯇꯣꯝꯕꯤꯒꯤꯔꯥ ꯐꯣꯇꯣꯁꯦ ꯀꯥꯞꯁꯜꯂꯨ ꯌꯥꯕꯅꯦ ꯌꯥꯗꯦ ꯌꯥꯕꯅꯦ ꯍꯣꯔꯦꯟ ꯌꯥꯏ ꯑꯩꯅ ꯉꯁꯥꯏ ꯀꯥꯞꯄꯗꯣ ꯍꯧꯔꯁꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣ ꯃꯌꯥꯝ ꯂꯩ ꯎꯆꯦꯛ ꯌꯥꯝ ꯂꯩꯕꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯔꯦꯝꯕꯤ ꯀꯩꯀꯥ ꯌꯥꯝ ꯂꯩꯕꯅꯤ ꯊꯩꯕꯣꯡꯒ ꯄꯥꯜꯂꯦꯍꯦ ꯑꯩꯈꯣꯏꯁꯦ ꯊꯩꯕꯣꯡꯁꯦ ꯐꯅꯌꯥꯝ ꯆꯥꯎꯔꯝꯃꯦ ꯅꯤꯇꯨ ꯍꯥ ꯁꯤ ꯍꯩꯅꯧꯁꯤꯗꯤ ꯑꯝꯇ ꯍꯟꯗꯛ ꯄꯥꯟꯗ꯭ꯔꯦ ꯃꯁꯥ ꯂꯣꯏ ꯀꯛꯊꯠꯄꯤꯈꯤꯗꯅ ꯁꯤ ꯃꯁꯥ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯁ ꯉꯥꯁꯦꯝꯕꯤ ꯃꯥꯜꯂꯦꯍꯦ ꯅꯪ ꯑꯩꯅ ꯉꯥ ꯌꯣꯜꯂ ꯅꯪꯅ ꯁꯦꯝꯊꯔꯛꯑꯗꯤ ꯍꯥ ꯕꯤꯖꯤꯅꯦꯁ ꯇꯧꯔꯁꯤ ꯊꯕꯛꯀ ꯇꯣꯛꯊꯣꯛꯑꯁꯤ ꯑꯩꯅ ꯉꯥ ꯌꯣꯟꯊꯔꯒ ꯅꯉꯣꯟꯗ ꯁꯦꯝꯃꯣ ꯁꯦꯝꯃꯣꯅ ꯂꯪꯁꯤꯜꯂꯛꯄ ꯐꯠ ꯐꯠ ꯍꯧꯔꯦ Hey you birthday boy ꯕꯣꯏꯗꯤ ꯅꯠꯇ꯭ꯔꯦꯅꯦ ꯃꯦꯟ ꯃꯄꯥꯝꯕꯣꯡꯒꯁꯦ ꯁꯨꯝ ꯆꯥꯎꯗꯅ ꯃꯁꯛꯁꯤꯒ ꯂꯥꯎ ꯅꯩꯔꯦ ꯅꯩꯔꯦ ꯂꯥꯎ ꯅꯩꯔꯦ ꯅꯩꯔꯦ ꯏꯁ ꯏꯁ ꯇꯧꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯣꯏꯔꯦ
ꯍꯧꯖꯤꯛ ꯆꯪꯉꯦ ꯌꯦꯡꯒꯦ ꯌꯥꯝꯕꯨꯡ ꯃꯈꯨꯠ ꯇꯩꯗꯣ ꯌꯦꯡꯒꯦ 이씨 마이 바꿀까 영할래 야 녹네 맛삭시가 시 영할라 와르가 이씨 마사이 보디가 영한다 맛삭시 ra rồi bạn nhà đây cây nó chưa một cây vậy này một cái hả 시간에 안강으로 그냥 합방 시간 더디 물에 나가 하고 정말 가자래 그냥 막 그게 다 질리 nói nào chị là hiện chân thì vợ khối cũng buồn đó khối thật chớ vợ xuống mấy cũng buồn đó ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯂꯥꯏꯕ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯆꯤꯛꯀꯟ ꯔꯣꯁ ꯉꯥ ꯔꯣꯁ ꯃꯈꯟ ꯃꯈꯟ ꯇꯧꯗꯣꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯑꯗꯨꯝ ꯂꯩꯖꯔꯦ ꯄꯥꯎꯅ ꯊꯥꯕ ꯑꯗꯨꯒꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯄꯥꯝꯕꯤ ꯌꯥꯏ ꯌꯥꯏ ꯑꯆꯧꯕꯁꯤꯡꯁꯤꯗꯤꯅꯦ ꯑꯥ ꯃꯊꯛꯇ ꯂꯩ खरदी कायरे अमक खर सेगायरे ब नुसिसना को सोना कनगे सेगाय दब अमक मखोंग वाइदे फजैने फजै यामना लागा लेरेदा हजिकते यामना मुकबांग तौ यारने को इसमें ला मचेत अमता तौ गाय बो अमो हे लेतबन लेतबा को असिदा गे ले हो हाय मैम मैम आइगा छतपीगा हजिक केनो तौरनी अखोय अकम लोइसन बन लोइरे गासाय सेटपा फिरो अकम से चलेबो क्वान जन होंब तल्ले दुना अदो अखोय नि हजिक से सिबादा केक लौबो चतोयनी यामुंग खंगदेबा को माई अखोय केक कक्तोयने आना गासाय दे एके छुम हाय देबा मा हजिक जिम चखरे दुना अखोय नि हजिक केक तो लौबो चतलनी देगिदी पूरा अगा के अतै मथंग मथंग तौबदो दुम येंगहलागे मैम अदि ममछन दिगादा हजिक पप थो असि थाबि ससिला वाओ क्या फजैनो योंने प्रीति ने सेम्बिरइनी केक से आइना हाइबको मांगोना गासाय लाइरिक अमा लाइक खरा थमो बुक्स तुगेगिदि नुपाम खचस्मा उपन नुपा मत बियना को हैप्पी बर्थडे याम बुंगाइना याम फजना इबिरे फजमनी नुआइते तुसुको मैम अखोय हजिक हले इस आइना येउं कैमरा पाइसला मिंगछेंदा सास दखो आई हईतेने कैमरा दा सुमाय कापीजे खमरा मसक से येंगहला सुमाय वांगांग बीजे छापीदे हईबन लोइबनी अदो खमरा मैम को हजिक हले केक लौबा फासु फजाबन आइसिने आइनने प्रीतिदा अपाम्बा हाइगिबदो मानने दो तौरग पिरेएबको क्याम नुंगाई अदुना मैम सु प्रीतिदा तंग केक ऑर्डर तौसनगदबनी अपाम्बा डिजाइन मा लोइ हईबनी ओके मैम दो हजे अखोय होरेन यामुंग लागा मथंग मथंग येंगहलागे हजिक फियोंदोनी साबना लोरे सीरे अदुना आइगी ब्लॉग तौइसे उनी हे आइसु कैमरा am इसागी लेजदब याद्रेदा आईफोन रा तुइफोन रा कैनो ममदी ओके मैम लोइसलगे हजिक कोना येंगहलागे बाय कदौदोइनो Kita buat ibadah nama merolah kau. Cầm đất lagi. Kamu. Okay. Kamu di sini. Kamu tahu.
Happy birthday to you Happy birthday dear young Happy birthday to you ใช้กุศลเอกเช่นปริติโดพวกตรงนี้ดิฉันเป็นมาจำเลยไอ้เจ้าเนี่ยสิบาลียังไงก็ดูมาอ่านตัวอีกนี่จงมิ้งมารีกับตัวโตกันนี่แล้วน้ำกันยังไงจงมิ้งตัวนี้ตั้งเที่ยงแกงชาแกชาติชาตั้งตัวเลยเคยเป็นไหมไม่ละให้ครีมยำอะไรกันมาไม่ละเรียร์เคสนี่เรียครับlaอีกเลยมาจานนี่ครับlaเช่อิสมาดีจีเรายำจีวันนี้พอดีก็เคยจ้าเลยใช่ไหมจานนี้เดี๋ยวมาจีเรายำทีครีมยำยาวแต่ไม่ใช่ข้าวใช่นะครีมยำยาวเขาหลักกันไว้นะกว่ามายำข้าวมากเลยเนี่ยจุดจ้ากันยำแต่ชั้นรู้นะเตะแต่ยำจ้าอย่าท่านตั้งก็จะเอานะตั้งก็จะคนเล่นจ้าแกงกับใส่สิ่งนี้วะแต่ที่เขาเองจ้าसिना कोई की मचन तवरनी सलाद का चौमिन के करा होगी सिरा कोबी पना ताबी लेरे हमें नसिनबी कैप्सिकम लेरे तिलहौ अदगी सिना गाजर नि अदसी सोय बसे आई हुजे ये हला आगे सोयरगा अमु सोमना हजिक दादा मोबाइल येंगना पाव तारे बने कोई वीडियो दा कॉपीराइट लाकने नि से तविजे मना को मपान मोबाइल तमिजे कॉपीराइट लाकने ना मकोन याम लावरदि अदुना दादा तप तपना फमगा तारी सोमदना चनम सुब लोइरे सिंग अमुक सोमदा सुरनी मैम सिना चौमिन से boil tawba loire boil tawba loiraga ma se yam henjana over cook tawba tabidune bako aduga haira sumaina tawre aduga ma se thumga thawga totlaga thamme hojek amuk mathang tawtharani me
kaino nga mapum ji kanum tawge tawdori my experiment ni so we are yet to know if this experiment will become successful or not so manano ji experiment am tawdore and masi akoi successful oigadra oiroidar haibado yeng minarasi sa bude dum yani mun mun laga de phut pro khot pra dum hawa haw tabagi watani okay hawrasi ko doi dia hawrasi ne kaino nang tawdoi cha ada sing hape sing asuba mathangda chanam asuba hape chiga to san doi ronga kharaga heide thause paste semaba paste fajan seme leire okay golden carp Music akoina thalangda santhina wai taiba dawna nga take taisale taisale mami ko mabuko makhyat ka mai lokthokri na sa to kai makhyat ka loi am ta yaude oh noi ha pa bani noi shu tak dong mali nang ise kai gumba khoi coriander gumba paste gumba oiraga di amu hena haw dong mal oi hadi gum to hongde hoi yaw bro lei ba yaude lei ba mali da nei ta bani okay thum gaw na thum hong sai ba da yam over excited oi man ge thum gaw ne chef se chibu kana cha do kaung ga droไม่เห็นมะกอกตะขวาเลยมะกอกทางติฉันหรอกอะไรอ่ะ marum ni sinanga marum ใช่ยอมละ chom da chu lai de ko yamna adu loina ha paroi ge jan ga photo ka pok thamne li มาบุกดอยไปที่ฉันกันละ kisan เท่าดีนะ kisan jira เครื่องดิ kisan jit thol ke no lang boro chu thap de เครื่องเยอะเคยเนาะง่ายถ้าตัวเราบอก ha da do ban lap ว้าวนี่เลยรู้ไหมเต้ทำไปยังไม่ดูนั่นแน่เด็กก็เต้มันต้องวันตัวจะลองงำเดี๋ยวก็ต้องวันลุมันดีนะเขาดูหนังอ่ะแต่เราก็ล่ากับปูงำเดี๋ยวมากลางคาพาปูเลยได้ว้าวngam na ahan bada ket ani rak thok ma to ni yam yam ani bana tradi kambra aduna tangkhai tawrani je sami he akhoi mi taruk ani sa do je loi tom ma du ngai te tom mam ta yaw phangre khabai asang ba ni su ram ni na thang no na ot de Annapurna ki swasa pani je งามครับช่วยเสียงามภาพตัวใหญ่เลยสิต้องภาพตัวใหญ่มาอยู่มันนั่นเลย khoi ani di yaw ba am ta yaw de do na ai na selfie moti de hai trabani na mai na oi na me no ne ngai he machal hi ang ta na ยานี่น้ำมันคุ้มกว่าทานอะไรกันเลยครับ na ini bang sa ban ni do di ba ban Fajar ni
ꯊꯛꯄ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯦꯟꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛꯁꯤꯗ ꯂꯩꯅꯔꯤ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯄ꯭ꯔꯗꯛ ꯁꯤꯅ ꯁꯂꯥꯗꯅꯤ chicken haptri ꯆꯤꯀꯟ ꯍꯥꯞꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤꯅ ꯆꯤꯀꯟ ꯁꯂꯥꯗ ꯇꯧꯗꯣꯏꯅꯤ ꯁꯤꯅ ꯗꯗꯧꯒ ꯄꯥꯎꯒ ꯌꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯝꯃꯤ badam di happy nga di hapti noi chicken chadabna noi chicken hapti no hoyi ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯨꯗꯤꯅꯥꯒ ꯄꯤꯅꯠꯀ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯤꯡ ꯇꯧꯗꯅ ꯇꯧꯕ ꯁꯦꯝꯃꯤꯕ ꯆꯠꯅꯤꯗꯨꯅꯤ ꯑꯗꯨꯗꯒꯤ ꯈꯤꯇꯪꯒ ꯍꯥꯞꯄꯦ